Birena CM Fam Thadokraba Matung Security Akanba Section Tharang Locally. Chief Minister N. Birena CM Fam Thadokraba Matung asi Imphal gi maroi ba mafam kharada Security Akanba Section Tharang Locally. Maroi na kanglagi nungsup thangba geta Central Force ki mini machine gun MMG puba gari fawba sizinaduna masing yamlaba Central Force na ngakseli CM Fam Thadokibadagi ngasidagi hogani haina toramba Manipur Legislative Assembly gi budget session pangthoklaroi haina Manipur gi Governor Ajay Kumar Balana ngarang che thokrabasu Assembly Complex ke akoibada Security Force na kanba section tharang lokhali state asida honglagliba politics ki saktam asida pamdaba Thodok tholakpa yabana section tharang asi lokhalibra haiba wafam lagli CM Birena Fam Thadokraba matung karamba mihuna famasi pairakadagi haiba Lwkhtnaba Poknari adumoinama hojik fawgi oinadi PR thambagi wafam leitabaga loinana anoba chief minister hamnaba khangalakpa leitri haina BJP Manipur Pradesh ki President A Sardana Phongdokhiba leikrabani Maitai Alliance ki Maikaidagi Manipur da leiriba Kuki terrorist organizationsingi Mathakta Center na thubada kan mathabak lokhot pina bataksin krei Maitai Alliance ki convener na khuyek piduna Union Home Minister Amit Shah da pishin khiba memorandum amada Bharat Sarkar ga suspension of operation chathariba Kuki terrorist organization singa sina Manipur da thokliba irang asida hena jauthok hannaba amadi makha sangthanaba thorang tawragliba kaya si yenglaga center gi Maikaidagi Kuki terrorist singi Mathakta thubada kan mathabak lokhot piu Bharat Sarkar amasung Kuki terrorist singi marakta chathariba su asi lagliba February Kunga mapana matam loiragani handakta Kuki National Front ki Millitantsingi Mathakta nongmaising pairaga football field sanakibagi video ama social media da viral oirakhiba adu yenglaga terrorist sing asi kangkhatuna thamlabra haibagi wahang ama thoklakle handaki thodo ase amuk khak thokpa nate mamangda sosi guba thodo kaya ama thokre adubu Manipur da leiriba Kuki Millitantsingi na ain kaiba thabak sing chathaba matamda Bharat Sarkar na usinnadana leiba amadi kangkhatpagi thawong ama miyamna unariba si koknaba matik chaba thabak lokhalu Kuki terrorist sing asina micha miyamda ki akhang pibaga loinana state asigi santi ka henduna leiba asigi maning tambada singnabagi thawong kaya chatharagli hojikti makha tana su sangdokpagi wafam leitrabanina Kuki terrorist sing bu makhuta khulai pairaga free thabagi thawong sing chathaba chumde state asida Central Security Force basing yamna thamlabasu Kuki terrorist sing namasada chingnaba yauduna khulai paiduna koi chachaliba sina tungda akaiba malakani state ki law and order ngaknaba honabada akaiba kaya lakani nakalam maromda Manipur Pradesh Congress Committee ki President K Megachandra na Chief Minister N Birena all party ki mifam amada Manipur da Article 355 thamle haina khangalakle haiba wafam pama phongdoragliba si BJP ki wangangloi amana matung tabada chummi haina phongdokpa laikre Indian Constitution ki Article 355 ki matung ina Manipur da Union Government na mapan gi forcing na laibak manungi thabak thoramda kuthing jintuna ayet apan pirakpa matamda state ki mipung khuding maki ngak sen magi thabak center da daita lawgadabani haiba wafam yauri maram asina Bharat Sarkar na Manipur da constitution na piba mathau pangthokna bagidamak state asida ain kaina thabak toriba Kuki armed group khuding mak aina yadaba terrorist organization ni haina lautho state ki security da akaiba piragliba Kuki terrorist organization singi Mathakta full scale security operation chathau Karigumba mathau ningthina pangthokpa ngamdaba Central Security Force sing yaurabadi matik chaba thabak lokhalu state asida kangluki oiba mingda linkhaliba terrorist network khudingmak muthanaba sarkar gi oiba chapchaba firep apa lawgadabani haina demand tawri Congress Party na anoba luchingba amagi makhada miyamgi khanba lenga ama lehenba pami kaisa Megachandra Chief Minister Lwkhtnaba Biren ngarang Manipur gi Governor Ajay Kumar Balada mahangna Chief Minister from the resignation pishin kraba matungda irang mayok na riba state asida anoba luchingba amagi makhada miyamgi khanba fabalenga ama lehenba pami haina ngasi media interview amada phongdokre Manipur Pradesh Congress Committee MPCC ki President K Megachandra na makhatar duna hai Chief Minister oiramba N Birena mahaki resignation pishin krabasu anoba luchingba amagi makhada miyamgi khanba fabalenga ama lehenduna hojik tholiba irang ase akhanaba miyeng changduna tungkoiba waroisin ama purakhanba pami state asi animated suspension natraga president rule thamba pamde aduga central government asina su people's representatives singbu ikai khumnaba udhanningi haina phongdokhi Chief Minister N Birena resign tawkhibagi maramda paladuna hai Manipur gi miyamna amadi mahaki makhada leiriba MLA amadi minister kharana fawba mahaki administration asida penba poknadre amadi CM Birenda thajaba thamlaktabadagi mahakna Manipur gi governor da ngarang mahaki resignation paper submit tawkhiba oiramba yai CM Biren gi matam sangna fail oiraba administration asi yengluragadi mahak mangjawnana resign tawfam thoklabani haina phongdokhi
ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ CM ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯊꯥꯡꯒꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯁꯤꯗ CM ꯕꯤꯔꯦꯟ ꯃꯁꯥꯅ ꯃꯥꯏꯊꯤꯔꯒꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯉꯥꯛꯆꯅꯕꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯔꯥꯖ ꯚꯕꯟꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯗ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯄꯤꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯦꯂꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ, ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯛꯄ ꯉꯝꯗ꯭ꯔꯦ, ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯔꯤꯖꯤꯒꯅꯦꯁꯟ ꯄꯤꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯚꯔꯅꯔꯅ ꯀꯧꯔꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯅꯧꯅ ꯑꯃꯨꯛ ꯒꯚꯔꯅꯔꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯅꯟ ꯑꯦꯟ ꯚꯣꯠ ꯂꯥꯎꯊꯣꯛꯇꯨꯅ ꯁꯦꯁꯟ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯝꯃꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ PR ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯈꯤ꯫